Social media da Irang-Phalang Touduna Amana Hunnaduna Leiba Matam Natte Leiba ki core issue da mideng thamduna aikoi yamna serious hoina khong thangba matam yauri haina film forum Manipuri ki chairman Laimayum Surjakanta sarmana phongdokre Mayang lambam films ki banner makada cycle malom ki direction da kaidongai hangani yum haina mingthonba video album mama ngasi release tawbagi thoram da wafama se mahangna phongdokibani lampel pada Leiba film forum Manipur ki office ta pangthokiba video release tawbagi thoram madu da mahangna makha tana hai ngasi release tawriba video album asi iramdam Manipur gi damak thawaina pontha pikraba thoba thobi singi mafam da katba video album ni Housing Manipur da oiriba pibam masida mioi kharana mayum da long na hiblaga social media da karem kathaina bagi thabak chathaba yamna yauri kuki narco terrorist singna mayum makai mai thado khibadagi relief camp ta leiriba iraicha sing matau karamna punsi leli haibadu aikoi puna amukta khangminasi Thamoi songna relief camp ta awa China kaya khangduna leiringai cheraga sida hena thamoi sopa yaba thabak tawbiganu hauzik sokna riba lanasi aikoi tarai na loba chumloi lanasi aikoi machoi thengnabagi mahut amata oina punsinduna thengnasi ngasi release tawriba patriotic music video album asigumba pausal puba music video sing hena puthokpa mathau tai haina mahana makha tana pongdoki ngasi release tawkiba video album asi mayang lambam films ki banner makhada good deeds for social change na Sahil Malom ki direction makhada puthokpa music video album ni album asigi mayek na Ginimax Chana composer na Vikas Yumnam music direction na Kiyamba Angom story and art direction na Suresh Malom amade saisakpa singna KSS Subhachandra Kontho Zamdaina amade Jinda Yumlembam ni Lanteng na acting na lanteng na riba sing alagi relief camp da riba sing Mari among to susalaga yang udriba mi lakyam yauri ba kui marakta makkoina yamba matam da sumjo chwedana imalai bang nuksiba ba se sugumba patriotic song leba ningba imalai bak ta katok chaba sumba music video si yamna putok matak dai do ngasi mang release tawjeri ba kaidamai hangani yum aiba music video si su yamna matak ta ba ki mang lambam Tajaksan bu film forum site ki hananda thagat chai adu ki matik nuksi music video si yemuda masi tangai phadraba akoi amato oina punjanji akoi mapang ai gi wakholon da sagatana mapang lambi lamlong si aiba sei simangna haidraga chu tanja sa dai na haijabani yam chi re tanja sa da khoina kariyam na social media da joke tawdun leiba matam da tre haiba wapun jai thamdur